ꯅꯤꯡꯊꯝꯊꯥ ꯌꯧꯕꯗꯒꯤ ꯍꯤꯟꯖꯥꯡ ꯈꯔ ꯍꯥꯎꯗꯣꯔꯦ ꯅꯠꯇ꯭ꯔꯥ? ꯁꯟꯗꯦꯒꯤ ꯂꯩꯔꯨꯔꯦ ꯁꯤꯁꯤꯅ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯇꯤꯜꯍꯧ ꯃꯆꯥꯗꯣ. ꯁꯤ ꯂꯨꯄꯥ 10ꯒꯤ. 10ꯂꯣ ꯁꯦ? ꯄꯋꯥ ꯑꯃ 10. ꯁꯤ ꯌꯥꯎꯔꯗꯤ ꯀꯥꯡꯁꯣꯏ ꯍꯥꯎꯔꯅꯤ ꯍꯋꯥꯏꯊ꯭ꯔꯥꯛ. ꯁꯤꯁꯤꯅꯅꯦ ꯃꯤꯊꯤ ꯍꯥꯏꯕꯗꯣ. ꯃꯤꯊꯤꯁꯦ ꯉꯧꯔꯒ ꯆꯥꯕꯁꯨ ꯍꯥꯎꯋꯦ ꯑꯗꯒꯤ ꯄꯔꯥꯊꯥꯗꯁꯨ ꯍꯥꯎꯋꯦꯀꯣ ꯄꯄꯥ. ꯃꯥꯁꯦ ꯂꯨꯄꯥ 10ꯒꯤ. ꯃꯤꯊꯤꯁꯦ ꯌꯥꯝ ꯀꯥꯟꯅꯕ ꯄꯣꯠꯅꯦ. ꯁꯤꯡꯖꯨꯁꯨ ꯍꯥꯎꯕꯅꯦ ꯁꯤꯡꯖꯨꯁꯨ. ꯑꯗꯒꯤ ꯍꯪꯒꯥꯝ. ꯑꯩꯈꯣꯏꯁꯨ ꯍꯪꯒꯥꯝ ꯍꯨꯟꯗꯤ ꯍꯨꯜꯂꯦ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯐꯠꯇ꯭ꯔꯤ. ꯅꯠꯇ꯭ꯔꯥ? ꯃꯁꯛꯄꯨꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦ. ꯍꯪꯒꯥꯝꯁꯦ ꯑꯌꯥꯝꯕꯅ ꯕꯣꯔꯣꯅ ꯊꯥꯏ. ꯁꯤ ꯀꯌꯥꯅꯣ? 10ꯂ ꯁꯤꯁꯨ? ꯑꯩꯈꯣꯏ ꯏꯪꯊꯝꯊꯥ ꯑꯣꯏꯔꯛꯄꯗꯒꯤ ꯍꯤꯟꯖꯥꯡ ꯍꯥꯎꯗꯣꯔꯦ. 10ꯒꯤ ꯃꯊꯥ ꯉꯥꯛꯇꯅꯤ. 10. ꯁꯤꯅ ꯍꯋꯥꯏ ꯑꯁꯥꯡꯕꯤꯁꯨ ꯅꯠꯇꯕ ꯄꯣꯡ ꯍꯋꯥꯏꯁꯨ ꯅꯠꯇꯕ ꯁ꯭ꯋꯥꯏꯗ ꯑꯃ ꯊꯣꯛꯏ. ꯀꯩ ꯍꯋꯥꯏꯅꯣ ꯈꯪꯗꯦ. ꯁꯤꯁꯨ ꯂꯨꯄꯥ 10. 10ꯒꯤ ꯃꯊꯥ ꯉꯥꯛꯇ ꯉꯥꯏꯔꯦ. ꯍꯋꯥꯏꯊ꯭ꯔꯥꯛꯁꯤꯅꯅꯦ ꯃꯌꯥꯡꯒꯤ ꯌꯥꯝ ꯆꯥꯎꯕꯤꯗꯣ ꯅꯠꯇꯦ ꯁꯤꯅ. ꯈꯔ ꯍꯥꯎꯋꯤ. ꯚꯨꯇꯥꯟ ꯀꯌꯥꯅꯣ ꯁꯦ? ꯀꯤꯂꯣ ꯃꯈꯥꯏꯔꯥ? 150. ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ? ꯆꯥꯝ 15. ꯆꯩ 15 ꯇꯥꯏ. ꯆꯥꯝ 15 ꯇꯥꯔꯦ. ꯁꯤꯒꯤꯁꯤꯅꯅꯦ ꯆꯦꯡꯀ꯭ꯔꯨꯞ ꯑꯉꯥꯡꯕ. ꯌꯦꯡꯉꯨꯅꯦ. ꯂꯨꯄꯥ 10 ꯈꯛꯇꯪ ꯄꯤꯌꯦ ꯌꯦꯡꯉꯨꯅꯦ. ꯐꯠꯇ꯭ꯔꯅꯦ? ꯁꯤ ꯌꯥꯝ ꯐꯕꯅꯤꯀꯣ. ꯏ ꯌꯥꯝ ꯍꯥꯞꯄꯅꯤ ꯁꯤ. ꯁꯤ ꯃꯈꯣꯛꯀ ꯄꯦꯛ ꯅꯧꯔꯗꯤ ꯍꯥꯞꯆꯟꯕ. ꯂꯨꯄꯥ 10. ꯂꯨꯄꯥ 10 ꯍꯥꯏꯕ. ꯌꯥꯝ ꯍꯣꯡꯉꯦ. ꯑꯇꯩꯅ ꯂꯨꯄꯥ 10. ꯑꯗꯒꯤ ꯁꯤꯁꯤꯅ ꯆꯥꯝ 15. ꯁꯤ ꯍꯋꯥꯏ ꯑꯁꯥꯡꯕꯤꯁꯦ ꯃꯇꯝ ꯅꯠꯇꯕꯅꯤ ꯄꯤꯛꯁꯜꯂꯛꯑꯦꯀꯣ ꯄꯄꯥ. ꯀꯌా ꯄꯤꯌꯦ? ꯂꯨꯄꯥ 10. ꯅꯤꯡꯊꯝꯊꯥ ꯑꯣꯏꯔꯛꯄꯒꯤ ꯍꯤꯟꯖꯥꯡ ꯌꯥꯝ ꯍꯥꯎꯔꯦ. ꯍꯧꯖꯤꯛꯐꯥꯎ ꯀꯅꯥꯝ ꯌꯦꯡꯗ꯭ꯔꯤ. ꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯀꯣꯕꯤ ꯀꯧꯋꯦ ꯁ꯭ꯋꯥꯏꯗꯗꯤ. ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯅ ꯀꯣꯕꯤ ꯁꯔꯒꯣꯝ ꯍꯥꯏ. ꯀꯣꯕꯤ ꯁꯔꯒꯣꯝ ꯍꯥꯏ. ꯁꯤꯁꯨ ꯂꯨꯄꯥ 10. 10 ꯉꯥꯛꯇ ꯉꯥꯏꯔꯦ ꯅꯤꯡꯊꯝꯊꯥ ꯑꯣꯏꯔꯛꯄꯒꯤ. ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯇꯥꯡꯉꯝꯒꯅꯤ ꯃꯇꯝ ꯅꯠꯇꯕꯅꯤꯅ. 60ꯒꯤ. ꯀꯤꯂꯣ ꯃꯈꯥꯏ ꯑꯣꯏꯔꯝꯒꯅꯤꯀꯣ. 30 ꯍꯥꯏꯇꯥꯔꯦ. ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯩꯈꯣꯏ ꯂꯩꯔꯤꯕꯅꯤ ꯄꯄꯥ. ꯂꯨꯄꯥ 10. ꯁꯤ ꯌꯥꯝ ꯍꯥꯎꯕ ꯃꯣꯔꯣꯛ ꯑꯣꯏꯗꯕꯅꯤ. ꯁꯤꯅ ꯇꯣꯔꯕꯣꯠ. ꯆꯝꯐꯨꯠ ꯆꯥꯅꯕ. 10ꯒꯤ. 10 ꯉꯥꯛꯇ ꯉꯥꯏ. ꯁꯤꯁꯦ ꯌꯦꯡꯉꯨꯅꯦ. ꯊꯥꯒꯦꯅ ꯂꯩꯅꯦꯅ ꯃꯇꯣꯟ ꯊꯣꯛꯄ ꯚꯨꯇꯥꯟꯒꯤ. ꯗꯁꯀꯨꯁꯥꯁꯤ ꯂꯨꯄꯥ 10. ꯀꯩꯒꯤꯅꯣ ꯁꯤ ꯂꯩꯔꯛꯏꯗꯤ? ꯈꯥꯃꯦꯟ ꯑꯗꯒꯤ ꯁꯤꯁꯨ ꯌꯦꯡꯉꯨꯅꯦ. ꯚꯨꯇꯥꯟꯒꯤ ꯁꯤꯡ. ꯀꯌꯥ ꯄꯤ ꯁꯤꯡꯕꯁꯤꯅ? ꯇꯥꯡꯉꯝꯒꯅꯤ. 60. ꯑꯂꯨ ꯑꯅꯧꯕ ꯑꯂꯨ ꯃꯆꯥ ꯀꯤꯂꯣ 50. ꯑꯅꯧꯕꯗ ꯁꯤꯈꯩ ꯂꯩꯔꯦ. ꯁꯤ ꯈꯥꯃꯦꯟꯁꯤꯗꯤ ꯑꯗꯨꯝ ꯂꯨꯄꯥ ꯑꯃꯗ 10 ꯆꯤꯡꯕꯅꯦ. ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯇꯥꯡꯉꯦ ꯁꯤꯁꯦ. ꯁꯤꯈꯩꯅꯤ ꯂꯩꯔꯛꯏꯁꯦ. ꯉꯥ ꯈꯔ ꯌꯦꯟ ꯈꯔ. ꯁꯤꯅ ꯈ꯭ꯋꯥꯏ ꯕꯦꯁ ꯇꯥꯔꯦ ꯂꯨꯄꯥ 10ꯒꯤ. ꯁꯤꯒ ꯀꯣ ꯁꯤ ꯀꯥꯡꯒꯨꯁꯦ ꯁꯤꯅꯦ ꯀꯥꯟꯅꯩꯁꯦ. ꯃꯅꯥ ꯃꯁꯤꯡ ꯌꯨꯝꯗꯒꯗꯤ ꯂꯣꯏꯍꯧꯔꯦ. ꯍꯥꯎꯕ ꯉꯥꯛꯇ ꯊꯣꯛꯏ. ꯑꯩꯈꯣꯏꯅ ꯕꯖꯥꯔ ꯆꯠꯄꯗꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯌꯦꯡꯉꯨꯅꯦ. ꯅꯠꯇ꯭ꯔ ꯄꯄꯥ? 10ꯒꯤ ꯑꯌꯥꯝꯕ ꯑꯣꯏꯔꯦ. 10, 10. 10 ꯄꯤꯕꯗꯤ ꯌꯥꯎꯗꯦꯗ. ꯑꯩꯁꯨ ꯉꯥꯡꯁꯦ. 10 ꯄꯤꯕ ꯁꯤꯡ ꯈꯛꯇꯪ. ꯁꯤꯁꯨ 10. ꯍꯪꯒꯥꯝꯁꯤꯅ ꯂꯨꯄꯥ 10. ꯍꯪꯒꯥꯝꯁꯦ ꯁꯤꯁꯦ ꯑꯍꯥꯎꯕ ꯍꯪꯒꯥꯝꯅꯦ ꯑꯩꯅ ꯈꯟꯕꯗ. ꯁꯨꯃꯥꯏꯅ ꯑꯃꯨꯕ ꯇꯧꯕꯁꯦ ꯍꯥꯎꯕꯅꯦ. ꯑꯩꯈꯣꯏꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏ. ꯍꯧꯗ꯭ꯔꯤ. ꯍꯧꯗꯤ ꯍꯧꯔꯤ. ꯂꯣꯏꯁꯤꯜꯂꯦ.